Hojik Story Collection YouTube tabi riba kuding mapu kurumjari hojik pung mapan makai taki baga loinana akanaba pau tahanjari khongjum langi thongna phaba ipai pu singi kudum insi haiki bagi nungambada litanda security langban kaire phuruk ani gi landa tangkhulama kuki ani sire ani maki miwai mapan sokle yumtraum de mai thadokre Manipur lengang na state asigi kuki narcotism thalaroidra Kokomi. Manipur Tugaina Bohonaganu Puxi war Kudak the Lepo Amoko. CRPF ki nongmei mruna panbdgi leikhidba micham ahungi hakchang loukhre. Tronglaubi mihata chenabasing puthongna bahona basida bijaningba decisive possession suggestion ama KCP. Sigi taru amasung tare ke lona ba hingda tronglaubi da bong kapsilakduna pigliba anga ani leikhidaba amasung anga ani gi mama buna chon bagi thaudok thoklaba matungda thaudok adu khul asibu ngak selliba CRPF pasonin singna mathau ningthina pangthoktabadagi thokpani haiduna khoisaunarba miyamna pigelmon khulgan nangna na leiba CRPF ki posta thumjilubada nongmaina kapthorokpadi panduna sokiba miyoi singi manungdagi leikidraba micham ahungi hakchang ngasi nungthini rimski miren sangdagi lauduna aroiba mathau mangam leikidraba singdi tera lukam leiraktagi phagchau ikhai awang lekai da leikiba hoidom henari kuntha mari apokpa ai mohon torobung GB gi manung chanba waikuro ward number 3 tagi laisam jiten Muktarei apokpa L Udoisan amasung kumbi terako ward number 3 ki wahengbam bobi kumapal apokpa W bosongni leikhidba ahumgi hakchang dimski miren sangdagi phawchai khaigi lamtaibung lampak tamna purak laga mafam asida punna lairon chanki makhoi ahumgi hakchang sing purakpagi lambida rili kemda lerliba IDP sing yauna miwei kyana laisu katuna ikai kunaba utki Lairon champham dasu thawai yaudraba makhoi ahunggi hakchang da lainingi oiba thoram pangtholba matungda lairon chanki thawdo sigi matangda sengkiba je sigi maikai dagi di makhoi ahunggi hakchang sing lauduna aroiba mathau mangam pangtholiba se lenga ka kari karamba phibam yanadabagi no haiba chapchaba khangba ngamdari Kuki terrorist na nahona na tronglaubi yauna litan PS na komba mafam singda pigliba angang Pauba khakta micham sing halakpagi thawong chatharpabu yaningdaba phongdokduna amukona amobha kohar MSF amadi poirei leimaron punba maira paibi Manipur ga kusamnaduna tampakil tungan tungamba mafamsingda protest torpagi makha tarakpada ngasi numida wairamdagi hauduna nambon area maira paibi apunba amadi VAC ona sinduna yaningdaba mairagi khumchat chatkre masing yamlaba maira paibisina wainangi comprehensive school manak nakna laiba sanabungdagi hauraduna nambon phawba khumchat chatkhi khumchat asiga mari leinana amukogi president S Sanjoina hai democracy chatpa laibakta sahi sujilaglaba irang ase loisimbang ngamdabase laibak thibani prime minister home minister amadi supreme court laibagi wahan thok karino hangladuna union lengangna lujudaba thawong chathaduna Manipur thugaina bo honorarlibasi Manipur kaidingai da India hana kaigani haiba akanba wafan phawba phongdokhi mahangna hai May 2020 Singani sumna kunga humdoidagi tholagliba lana maram oiraduna miyam wabagi pangkhai yauduna kholau kaya laurolaba phawbada Manipur amadi union lengangna tasinnadana laireglibsi laibak thibani union lengangna wafam mata phawba phongdoktaba miyangi kholaubo taroi haiduna tasinnadaba amasung namthaduna thongani haibagi wakan thadokadabani patho asigi waroisin purangnaba honnabase akanba mongda condemn tawi
यूनियन लेंगाना स्टेट टेररिज्म की थबक अमदी पुक्सी वार जथा हल्लगलिबसिंग खुदक लेपदबनी मणिपुर तुंगी तुंगान तुंगामा मफमसिंगदा लेंगाना टेररिस्टसिंगदा खुसु खुलाई अमसुंग ट्रेनिंग पीबा लेपदबनी हाइनसु मरान सिकी जथरलिबा मियोय मिनै असिना लमदम असि हिरम खुदिमक्ता सोथरे सेमिलोन मनिंग हल्ले मियोय लिसिंग कया रानजेनदुना हिंगहल्ले मयुम मकै लेहंद्रे इरै चासिंग चांगी फिनी हल्ले मसीदा नतना तुंगी युम्बी ओइगदरिबा मयुरिसिंगदा चैथेंग पिरे थवोंगसिंग असि मुथनबा अमसु नमथनबा होनबनी हाइनसु मरान सिरदुना असुक ओरबा तंजासिदा मणिपुर की मिपुंग खुदिमंगना इरैबा इरमदंग कनबगी मतम ओइरे मियाम पुनमक थोकपिरलो नत्रबदी इरमदंग कनबंग ngamloi हाइकी इहौ जंगसिमदा सरुक याबा ngambaसिंग थोकपिरलो हाइनसु आपिन तौरदुना लेंगा की एम्प्लॉय सिंगसु लेबाक कननबा थोकपिरलो हाइकी ngasi khongjata saruk yakibasingna akhoi leibak akhoi na ngakjagdabani akhoi ningtamna hinggadabani manipur muthapa yaroi puksi war khudak lepu angang hapa yaningde miya pasing cherak piu haiba kholausing lauki khongchat asina panthung yauna changsilapda security gi maikai dagi ya gas na chima kaptuna tangkhai na bokona ki Kairakta miyamna maira katuna solidarity utkre Tronglaubi amadi gelmol gi mihat yaningdaba phungdoktuna Kaching district ki manung chanba kairak ki masing yalwa miyamna khutta maira paiduna kairak kaithen lampak mapagi national highway changpuntha tare e da tholaktuna kholau kaya lawbaga loinana laibak thiba thodokta leikhidba angang ani yauna miyoi manga gi photo da maira katuna solidarity utkre tungda kairak kaithen lampakta leikhidba singi photo da maira amadi leikatuna waba phungdokpaga loinana ikai khunnabu utki Khongjang adu da saruk yakiba miyamna tha sigi taru amasung tare ke lonaba hingda koki militant sina bong kapsilaktuna chathakiba tronglaubi gi miha janingde angang harpa yaningde CRPF na micham miyam gi mathakta nongmei kapsilakiba gi thawong yaningde miha pa mara laibasing ahak pa sairak pigadabani haibana sima kholau kaya lauki Tronglaubi da thokiba tamthiraba terrorist ki thawongda pigliba anga ani hatkiba amadi misam ahum CRPF na nongmai kapad leikhidabagi thodokta chenariba maran laibasing lengana puthoktuna miyang khangna sairak piu haina ngarangdagi yaripok tampha kaithenda chara hemagi khongjang changchilakhibi yaripok tampha kaithen phambi pofam phambi lukki president laikhuram lairen tombi amasung member Pongbrai lakpam umbi thamban tombi anibu ngasi ayuk pulisna lokhakraba matung makha tana jara helakhibi mutum bemja humpu MP mila yakhai manga busu ngasin nungthin pu manga makhai helakpada yaripok police station gi OC ki timna lokhatuna yaripok ki community health center da thamkhre loina na makha tana ima sina jara hemagi khongjang changsil laktana ba haiduna jara hempham ado police ki kangbuna sidokre hairi Nongmai tengkungya koibida mairari li satkre tronglaubi amadi kansong khunda thokiba thodokda chenaba koki narco terroristing phaduna cherak piu haina nongmai khong nungchup apunba maira paibi nongmai khongi club ahum moirang khong yang tek lairembi yang thang lairembi star youth club NISNSYC nongmai khong youth club NYC nongmai theng athletic youth Invites Club NAYA na kusamna duna miyangi oiba maira lili ama ngarang numai khong khungi akoibda chatkre khongchal adu numai khong makha lekai dagi hauraga awang pandon phawa kholau kaya launa chatki leli aduga mari leinana apunwa maira paibi numai khong nungchuki secretary ai sunita na haikibada lamdam chida ing tapa purungnabagidama aikoi punna leminasi state forcing na miyamda ka hema thabak kaya chatharlibasi lekwadabani miyamna changsingliba khongjang singsi nakhoi gisu saruk yauribani leikhidaba nachinna naungni haiki Rajmidi sina lairiba sokpa sing tengbang khare thasigi kul amasung kumathoida wangjing da thokiba irangda so open nangbagi hauji Rajmidi city da layeng chathaduna lairiba hero party dagi leikhidba takhen chambam politogi masanupa takhen chambam romesh kunthaimpan amadi hero part 2 dagi alangban sanatumagi masanupa elangbam nandabira kunthatharu anigi ana layengda angamba sengi mateng pangkhare haina People's Welfare Association of Hero PWA Ice Palace Compound Wangkhaigi Organization Secretary Ningdeuchong Gopen Meitei gi Cheron amana phungloragle Cheron sina makha taraduna PWA Ice Hairiba Association ase Imphal amadi
ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯍꯩꯔꯣꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯝꯖꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯂꯣꯏ ꯃꯤꯑꯣꯏꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯦꯡꯕꯥꯡꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯉꯔꯥꯡ ꯈꯣꯡꯖꯣꯝꯒꯤ ꯈꯦꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯒꯕꯔꯅꯔ A.K. ꯕꯂꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y. ꯈꯦꯝꯆꯥꯟꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯗ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯊꯧꯅꯥ ꯐꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯟ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯤꯇꯥꯟꯗ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯂꯥꯡꯕꯜ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯕꯗꯒꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯇꯥꯡꯈꯨꯜ ꯑꯃ ꯀꯨꯀꯤ ꯑꯅꯤ ꯁꯤꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ 9 ꯁꯣꯛꯂꯦ ꯑꯃꯁꯨꯡ ꯌꯨꯝ 19 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ PS.ꯅ ꯀꯣꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏ 3-4ꯒꯤ ꯃꯔꯛꯇ ꯅꯨꯃꯤꯗꯥꯡꯗ ꯑꯃꯅ ꯑꯃꯗ ꯇꯣꯁ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯏ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯆꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯍꯧꯗꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯄꯥꯏꯈꯠꯂꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯁꯤꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯤꯇꯥꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯡꯕꯟ ꯁꯥꯔꯛꯄꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ 18ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y. ꯈꯦꯝꯆꯥꯟꯅ ꯂꯤꯇꯥꯟ ꯐꯥꯎꯗꯨꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯁꯤꯡꯗ ꯆꯠꯇꯨꯅ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯔꯛꯄ ꯊꯥꯖꯅꯗꯕꯁꯤꯡ ꯀꯣꯛꯍꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯟꯖꯤꯜꯍꯟꯅꯕ ꯋꯥꯔꯤ ꯁꯥꯅꯔꯨꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯇꯥꯟꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯊꯝꯂꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯡꯕꯟꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯕꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯤꯇꯥꯟ PS.ꯅ ꯀꯣꯜꯂꯤꯕ ꯁꯅꯥꯀꯩꯊꯦꯜ ꯑꯃꯗꯤ ꯆꯤꯔꯥꯡꯈꯣꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯅꯥꯀꯩꯊꯦꯜ ꯈꯨꯜ ꯉꯥꯛꯂꯤꯕ ꯇꯥꯡꯈꯨꯜꯒꯤ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫